Manipur gi chahi ama makhai faraba irang asi center na athubada waroisin puraknabagi thabak laukhatpiyo haina tongan point sing yawbo memorandum ama Chief Sera Manipur Pradesh ki President Tombi na Union Home Minister Amit Shah da pisinkre hairiba memorandum asing arang New Delhi da Tombi na Chief Sena ge National Leader Rahul Sewalegi Kuthangda Union Home Minister da pisin kibane memorandum aduda palliba maruoiba wafam singi manungda Manipur ge hojik oiriba Security Advisor amasung DGP anina irang asi mapung fana laksin bangamdrabanina state lengak ta chapchawa power piduna state asida leiriba Central Force sing ase state lengak ki makhada thabak ta hollo irang asina lanjen handuna relief camp ta leiriba singi mayum makai saduna leiba yaba mafam lengak na pigadabani amadi makhoigi fangfam thokpa compensation mapung fana fanghalo state asida NRC athubada chatna handuna Myanmar romdagi kanglon kaina changsilakliba sing deport taunaba thabak athubada lokhatlu haiba wafam yauri